ꯃꯛꯇꯗ ꯃꯌꯥꯝ ꯕꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯃꯨꯛꯇꯒꯤ ꯃꯌꯥꯝꯅ ꯍꯥꯡꯒꯩ ꯑꯩꯁꯦ ꯀꯥꯏ ꯆꯠꯀꯦ ꯃꯈꯥ ꯆꯠꯀꯦꯅ ꯈꯟꯕꯤꯔꯝꯃꯅꯤ ꯑꯗꯨꯝ ꯉꯁꯤꯗꯒꯤ ꯚꯤꯗꯤꯑꯣ ꯑꯅꯩꯕ ꯁꯦꯝꯕ ꯍꯧꯖꯔꯛꯇꯣꯏꯅꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅꯁꯨ ꯊꯝꯅꯦꯜꯁꯨ ꯎꯕꯗ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯍꯥꯏꯐꯦꯠ ꯆꯝ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯐꯝꯗꯨꯗ ꯑꯩ ꯀꯣꯏꯕ ꯆꯠꯂꯨꯗꯣꯏꯅꯦ ꯈ꯭ꯋꯥꯏ ꯐꯖꯕ ꯃꯐꯝꯗꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯕꯗꯁꯨ ꯈꯪꯕꯨꯗꯤ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯎꯀꯥꯗ ꯂꯩꯁꯜꯂꯒ ꯀꯣꯛ ꯆꯥꯏꯗꯨꯔꯅꯅꯦ ꯃꯤꯅ ꯀꯣꯏꯅꯗꯕ ꯃꯐꯝꯗꯁꯨ ꯈꯔ ꯀꯣꯏꯊꯣꯛꯄ ꯐꯩ ꯍꯥꯏꯗꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯦ ꯃꯌꯥꯝ ꯌꯦꯡꯅꯤꯡꯉꯒꯅ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯌꯦꯡꯅꯤꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡꯅꯤꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯤꯁꯨ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯝꯇ ꯆꯠꯅꯗ꯭ꯔꯤꯕ ꯃꯐꯝꯗꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯅꯥꯇꯅꯁꯨ ꯁꯦꯝꯃꯝꯈꯤꯔꯣꯏ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯒ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯁꯤꯌꯔ ꯇꯧꯕꯤꯗꯕ ꯊꯣꯛꯑꯒꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯐꯣꯟꯗꯣ ꯍꯦꯡ ꯆꯠꯂꯣꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯒꯦ ꯑꯩ ꯆꯠꯂꯗꯣꯏꯅꯦ ꯑꯗꯣ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯑꯩꯒꯤꯁꯤ ꯕꯥꯏꯛꯁꯤꯗ ꯆꯠꯂꯒꯦ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯒꯦꯀꯣ ꯂꯣꯏꯕ ꯁꯣꯏꯗꯅ ꯌꯦꯡꯕꯤꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕꯁꯤ ꯏꯝꯐꯥꯜ ꯃꯌꯣꯜ ꯂꯝꯗꯅꯦ ꯊꯦꯡꯕꯨ ꯊꯦꯡꯅꯗꯣꯏꯔꯥ ꯈꯪꯗꯦ ꯁꯥꯏꯀꯜꯗꯅꯦ ꯀꯥꯈꯠꯂꯤꯁꯦ ꯆꯞꯄꯜꯁꯤꯃꯒ ꯈꯣꯡꯒ꯭ꯔꯥꯎꯁꯤꯒ ꯐꯨꯔꯤꯠꯁꯤꯗꯤ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯅꯝꯃꯀꯥꯟꯗ ꯑꯗꯨꯝ ꯎꯔꯛꯑꯅꯤ ꯃꯌꯥꯝ ꯑꯩ ꯆꯠꯄꯤꯁꯦ ꯐꯥꯔꯃꯥꯁꯤꯗꯒ ꯃꯥꯟꯕ꯭ꯔꯥ ꯅꯠꯇꯦꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯊꯝꯅꯦꯜꯁꯨ ꯎꯕꯗ ꯑꯩꯅ ꯀꯣꯏꯕ ꯆꯠꯀꯗꯣꯏ ꯃꯐꯝꯗꯨꯁꯨ ꯃꯌꯥꯝ ꯈꯪꯕꯤꯔꯝꯃꯅꯤ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯑꯩꯅ ꯆꯠꯀꯗꯣꯏꯁꯤ ꯁꯤ ꯆꯣꯡꯈꯥꯝ ꯄꯦꯂꯦꯁ ꯀꯥꯏꯁꯤꯡꯁꯤꯗꯒ ꯃꯥꯟꯕ꯭ꯔꯥ ꯅꯠꯇꯦꯀꯣ ꯌꯧꯗꯧ ꯈꯔ ꯋꯥꯠꯂꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯁꯨꯝ ꯁꯥꯏꯀꯜ ꯁꯨꯝ ꯊꯧꯖꯤꯜꯂꯛꯄꯅ ꯃꯣꯏꯒꯤ ꯏꯝꯐꯥꯜ ꯃꯌꯣꯜꯁꯦ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯆꯠꯀꯗꯕ ꯃꯐꯝꯁꯦ ꯌꯦꯡꯕꯗꯗꯤ ꯈꯧꯔꯥꯡ ꯉꯥꯏꯔꯤꯕꯗꯣ ꯁꯣꯏꯗꯅ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯑꯒꯅꯤ ꯑꯩꯗꯤ ꯁꯣꯞꯄꯤꯡ ꯇꯧꯗꯧꯒ ꯃꯥꯟꯂꯨꯔꯕ ꯅꯠꯇꯦꯀꯣ ꯉꯥꯎꯔꯀꯥꯟꯗ ꯊꯣꯛꯂꯛꯏꯀꯥꯟ ꯌꯧꯗꯣꯔꯦ ꯑꯥꯗ ꯒꯥꯔꯤ ꯈꯔꯁꯨ ꯁꯨꯗꯠꯅꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯂꯝꯕꯤ ꯆꯠꯐꯝ ꯂꯩ ꯑꯩ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯌꯧꯔꯦ ꯍꯣꯔꯦꯟ ꯀꯣꯏ ꯆꯠꯄꯗ ꯃꯤꯠꯀ ꯀꯩꯀꯩ ꯆꯪꯈꯤꯕꯁꯦ ꯑꯗꯨꯅ ꯕꯖꯥꯔꯗ ꯉꯝꯂꯁꯦ against Power HP kira. Box tukang. Rabok itu loh. Hah? Box. Ada. Apa? Kamu lah dia tak. Phone itu. Kita janda. Tidak memantang ni. Wow.
abu macam apa sih? Mui xem chim lề, tại vì chỉ có mình không được đâu được chứ, ra slow, chỉ ốp tổ như thế này. Bagi power lele ke lapa yang mana itu yes itu Ayna koi budget ka do from the oil side of cycle to come to them again. I took a zing man the ula again. Yeah, I'm feeling the man. I'm coming high tide. And you number I'm Tina Pazara, coming high tide, ma'am. Si ma'am, the boy the lantern rồi. Si video gì rồi cả lắm giờ tôi tàu nào cái rồi khăn lệ tôi làm em xôi là sẽ tàu cái một video xin ngài bia cái đi ngao rồi bạn xôi là thì khá là mình nè photo cảm thấy cáp khi cái có mẹ Yam Tina Pazara, ma'am. Ada menu Pazabon to the Yam Sine, eating DJ toys. I mean, holiday work up to my toilet. Take a man sitting on the leash. Ini yang besar nggak deh? Yang besar mana sendiri? Nama itu ngapain berpayang saja gitu? Ngapain kencet betul? Ya main di Facebook udah ya. See you sudah selesai. Ada jalan kan? Saya disuruh ada betul ya. Aduh man, video din nungai video kan yang share ke video mo ya dari tadi main race gue ini bisa and video din silent lagi and so aja video din share ke video lagi benda. Tôi chachagi wala hawi zamgi channel asi bu mayam na nushi biduna like comment amadi subscribe to